Miyamna National Highway 102 Imphal Moreh Lambi Thinglure Wakat Mifam Famkhre Pung nifu nipan gi manungda sengdoktrabadi khangabokta khutlai paiba khudingmak boycott tawba yauna warep kayamarum lawkhre. Thoubal district ki khangabokta laiba Sur Hospital gi proprietor su oiriba Dr. Laisram Somen gi khangabok awang laikai da laiba yumda ngarang numidang masak khangdaba singna bom ama thanamle hairi. Khoisaunaraba Miyamna ngasi ayuk khangabok bazar da National Highway 102 Imphal Moreh Lambi Thinglure. Tungda khangabok bazar da Miyamna Wakat Mifam Famduna mari lainaba singna pung nifu nipan gi manungda sengdoktrabadi khangabok khunda khutlai paiba khudingmak boycott tawba yauna warep kayamarumsu lawkhre. Pau asina hai thogdok asi ngarang numidang pung 8 lom tarakpada khutlai matik sana paiba gypsy amada lakpa miyoi nipan 8 lomna imunggi miyoi singda kihan khangan baga loinana hand grenade ama thamjilambaga loinana yumgi miyoi singdagi mobile phone mari ama supu khre hairi. Imung manungna fongdorakpagi matung inna ngarang numidang pung 8 taba adwaida gypsy amada tongduna lakpa makhuta khutlai matik chana paiba sakhangdaba miyoi nipan 8 lomna Dr. Laisram Somen gi yumda changlak Dr. Somen hangbaga loinana nongmai namduna kihan lamki. Loinana imung manunggi miyoi singna paiba mobile phone mari supu khibani hairi. Bom adu Dr. Somen gi yum manungda laiba table amagi mathakta thamlambani. Bom laire haibagi pau tabaga Thoubal Police ki SI amana luchingba team ama laktuna bom adu numidang pung 8 minute nifu mangarom tabada asoi engam yaudana lawthokre hairi. Nakana maromda khutlai matik sana paiba uniform set pa miyoi nipan 8 lomna migi imungda changlaklaga nongmai namduna kihalamle amadi bom thanamle tabadagi khangaboki masing yamlaba Miyamna ngasi ayuk pung 10 makhairom tabadagi khangabok bazarda thoklaktuna National Highway 102 Imphal Moreh Lambi Thinglure. Miyam aduna wangbal khongnang makhong amadi arong thongda thoktuna lambi thingkibani. Tungda apunba maira paibi apunba club amasung association khangabokna sinduna lambi thinglamba adu toklaga Miyam aduna nungthil pung 1 makhairom tabadagi khangabok bazarda lambi tangkhai thingduna Wakat Mifam Famkhre. Wakat Mifam aduda lawkiba warep sing pathokladuna Bangsi Budon Youth Club ki advisor KH Jibon haikibada hanba warepta ngarangi aki akhang pirambagi thogdok asibu ngasigi mifamna condemn tawba anisuba warepta thogdok asi karamba lupna karigidamak tawribano haibadu pung nifu nipan gi manungda media da sengdok pirau karigumba sengdoraktaba tarabadi mathangi numitagi Manipur gi CSO singa tanaraga makhatana khongjang changsinba ahum suba warepta masen gi marakta yeknaba kanano marup kanano khangna chatpiyu amadi mari suba warepta karigumba ngarangi thogdok asi piriba matam pung nifu nipan gi matam asigi manungda sengdoraktaba tarabadi khutlai paiba khudingmak khangabok khunggangda boycott tawba amadi thogdok asi kanana tawbano haibadu thidokpada Manipurda lairiba lupsingna su mating pangbiyu haiba warep sing amata oina lepnaki. Ngasigi Wakat Mifam aduda yeknabada lan chathabiyu micha miyamda aki akhang pibiganu ningtam lanmi amagi chatna kanglon ngakna chatlu ka henbali chatlakanu amadi nupi angangi mamangda aki akhang piba ningtam lanmi amagi wahanthok nate haina thaba card kayasu sizinaki. Tang 13 October 2024 ge numidang pung 8 muktarakpada Dr. Laisram Somen Kumar Singh son of Laisram Manglem Singh Khabok awang laikai da laibagi yumda khulai matik chana paiba miyoi khara changlaglaga imungi miyoi sing kihan khanganba imungda bom thamjilamba amadi imungi miyoi singda threat tawduna mobile phone sing pukhibagi thawang asibu ngasigi mifamna asuki matik akchinna condemn tawi ani suba warep sina ngarang pokriba laibak thiba thodo asi matungda amu hanna thogan biganu hairiba thodo asi karamba lupna karigidamak tawribano haibadu pung nifun nipangi manungda media gi thongda sengdok piro karigumba sengdok piraktaba taragadi mathang numittagi Manipur gi CSO singa tanaraga makha taba khongdang sing sangsinabagi ekoi honaba hainasu yanare ahum suba warep asina Dr. Somen Kumar Sri Miyamna sakhang naraba adugumaba Dr. Amani loinana Miyam gi laitalaira kayada mateng pangduna awaba kayada mateng pangduna laiba miyoi asida sigumba tawhaning daba thodo asi Miyamna suki matik yaningde amadi matung manau amuk hana thogan biganu amadi hauji laibak asigi luraba tanfamda jengnaba kanano khangdabida maselgi marakta amana amabu
ꯃꯥꯒꯤ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛꯇꯗ ꯍꯥꯟꯅꯕ ꯍꯣꯠꯅꯕ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛꯅꯕ ꯀꯅꯥꯅꯣ ꯃꯔꯨꯞ ꯀꯅꯥꯅꯣ ꯈꯪꯗꯅ ꯑꯩꯈꯣꯏ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯗꯨꯒꯤ ꯐꯨꯗꯣꯛꯅꯕ ꯇꯧꯕꯁꯦ ꯃꯇꯨꯡꯗ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅ ꯋꯥꯔꯦꯞꯅꯔꯤ ꯃꯔꯤ ꯁꯨꯕꯗ ꯀꯔꯤꯒꯨꯝꯕ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯤꯖꯈ꯭ꯔꯤꯕ ꯃꯇꯝ ꯑꯁꯤꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯡꯗꯣꯛꯄꯤꯔꯛꯇ꯭ꯔꯕ ꯇꯥꯔꯕꯗꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯨꯗꯤꯡꯃꯛꯄꯨ ꯈꯥꯡꯕꯣꯛ ꯈꯨꯡꯒꯪꯗ ꯕꯣꯏꯀꯣꯠ ꯇꯧꯕ ꯍꯥꯏꯅꯁꯨ ꯌꯥꯅꯔꯦ ꯂꯣꯏꯅꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯅꯥꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅ ꯊꯤꯗꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅꯁꯨ ꯋꯥꯔꯦꯞꯅꯔꯤ